Kanbiba mapu Jisu Krista gi minglenda ikai khomnajari loinana yaifa mangol supizari nada yektana fattabadagi manung matam chadana sienaw thukadabadagi amamba diabol gi khujin thorangdagi shaitan gi athembadagi kanbiba isanu kanbibagi mapuna kanbiramba ipana anaba fahanbiramba shiba hingat hanbiramba ipana siduna fumduna hingat pa ipana mayam ei live se yam kui thazaroi mate am khaktang mayam da yam nungaiba karigumba khradang phungdok sage haiduna ngasigi live se thazarakpani mayam mayam aina akoigi manipur dagi sister priyanka haibi sister aduna magi punsigi matangda magi testimony amasung magi punsida ishorna utpiba ishorna mabu khandok pirakpa Jisu Krista bu lawsan jakraba matungda matam kuina backslide oiduna leiruraba matungda magi hakchangda anaba ayekpa kaya ama fawrakpa matamdagi magi wahai wakhalda thawai sengbana ishorna sokpiduna mangonda aina Jisu Krista bu thadok ambagi maramna niko haibase khangakpagi maramna mahana Jisu Krista da nahawna lakchaba matamda magi anaba I matum ma I chatpagi anaba ni mayam I matum ma tarakpa aduga gidi magi hingbagi wakhal lakpa kaya amase mana phongdok pire aduga mahakse mayamna soidana tabiram lagani haina khanjai aduga mahakase jamakuthi yanganba matamda tha taruk lerega sirani haiduna aduga mana hujik poiba masanupi atombi se pokanu angang se thugairo angang se pokpada sini haiduna bhaw mayamna hairakhrabani haiduna haibi amasung sisterna isorgi wahai isorgi wakhal mana Jisu Krista gi nungsibado khang nahonana khangakpa matamdagidi mangonda ahongba lakhiba magi anabada fagalakpana chingba kayama hairakpa matamda magi imunggi financial problem do khangjaba matamdagi aina chilinaw ichechal Jisu Krista thazarba kayada aina phongdok sakhi madudi sister asida mateng pangminasi mahagase kakching dagini ado haiduna hairak aina haijaba matamda mayam Jisu Krista na ingui thamoi yam nungsiba phawanbi maramdi Jisu Krista na taseng na sokpiba Jisu Krista gi machasing na mateng pangbirakpado yam harauzaba mayam lupa yangkai khaktang oiragasu chama khaktang oiragasu chawnga oiragasu lising oiragasu mayam ishorgi nungsibado yengduna ishorgi wahai do khangjabagi maramna thabirakpagi maramna mayam ngarang ase hujiki sister priyanka da punna lupa lising tara khak mayam aina thajakre praise the lord thagachari mayam ase oja sing iche ichil naw singi mateng dagini nagagi ima nagagi oja sing na su mateng pangbirei yam thagachai aingonda phone tawduna su haibirei nagagi ima singna nagagi oja singna aikoi su kitang mateng pangjage haiduna maitei lon bu khangbiba oja singna ko aduga maitei ichil naw sing iche ichil oja sing mayam aina maming haidok taragasu Jisu Krista na puno makhang mayam ngarang se ahanba oina lupa lising manga khak thabani ayukta ay amasung oja Rojes wari sanajaraba matungda amasung madugi matungda mayam numidang wairam sida aingonda ipana na hauna na phongdok pire madudi hariba Priyanka moirangthe mangonda lupa lising manga mukthaw haiduna aduga gidi aina sukhara hapcharaga lupa lising manga thajakibani punna lising tara sure mayam praise the lord mase thabiraiba chilna uchechel sing ai khangjai ipana aingonda phongdokpi kana na than birakpano kana na thabirakpano haibado nau na pokchaba Christian aikoi amatani haina khanjaba aigi magi haina khaidaba Jisu Krista do nungsibana thamoi de yombiba ichilinaw ichechel singnani asini asengba asini Krista gi nungsiba Jisu Krista gi damakta awaba tarakpa matamda aigi magi aigi denomination amata yengdana Kristana yeknaba singbu nungsiu haibibani adu Christian singi marakta to khaitana basu aigi ni magi ni side mana tawgadawani haibasu kayama lei adu khaidana mateng pangbirakpase khwaidigi athoibani maramdi Jisu Kristana jeknaba sing bhawbada nungsiu haibibani adu Christian sing jeknaba nate adu Christian singi maraktasu to khaita nabasing adu gidi luchingba oiba aduga gidi head oiba ama oiba singna singsu ko ayamana di aingonda mateng pangbirakpase aigi wahaida ishorna sokpiba aduga keno to bongaktani ishorna nauna pokan biba chilinaw ichechel singaktani haidunai phungdok sage chil masini asigi good news se mayam daina haidok nang mankhidana haijabani mayam akogi Priyanka moirang themda sister da ngarang mayam gi mateng dagi lupa lising tara khak mateng pangjere praise the lord aduga mayam na prayer tobire aduga ichilnaw ichechel sing aingonda
personally phone tawiraktuna hairiba sister adugi number pibiro hairiba sister aduda mateng pangjage magi mayumda chachage haibagi kayamasu phone tawbire aduga maikhoina mateng pangai haiduna sister na haibi aduga mayumda su chatkani angamba mateng pangani maikhoigi haiduna thamoi chawba kristagi thawai singmana loina bibai chilna uche chel singna phongdok pirai masimag ishorgi nungsibani aina semje bai pagi wapauda aibu nungsibiduna aibu thazabiduna ishorgi nungsibado khangduna mateng pangbirakpagi damak thagachari adom adomna mateng pangbirakpado ay asukki matik thamoida ina nungayo fauze madudi asini Christian asini real Christian aigi magi khaidaba mayam aina ngasi phawbada honajaraga mateng pangbase yame haipet yame mayam ko asida Christian khakta natte mayam Christian khakta natte bamon nupi ama bamon gi mayam brahman nupi ama mase mayum paluraga magi nupaduna atopa nupi ama thiramaba aduga gi mase leiba ngamdadana pregnant oiraba matungda phawada magi mawaduna phubibadagi i ka oi aduga masa nupi mapoga mase mayumda hale ham amasung magi yumda tinna jure len tabadagi tin jure haina ulakpa matamda thamoi aduki matik nungaitaba fauzei amasung mahak Christian la mahak adura dharmadi miyoibana khaibani jisuna dharma khaide mayam chilnau sing ta dom tabiu ko thajabasing amasung magi mafamda ikoina mateng pangi lupa lising mga ahanbada pangjere matungda amuka mulising ama hapjere adumai tawraga koina ani ahum lakthokna mateng pangi. Praise the Lord. Masini ishorgi nungsiba. Hallelujah. Asigi Jesu Christ ipana puno magtahon bibani mayam. Yeneraga chaminaw areba mahak areba do set minaw hay bay pagi wahay ado koy ngakchari bani matung dasu mayama mateng pangmina kisi mayam. Mayama mateng pangmina kisi soyda na su mateng panghanbigani ipana ado ngambagi panggal su ipana koy da pinabigani mayam. Praise the Lord. Yam nungsi yam thagachari Prabhu Jesu gi mingda ichilinaw ichilima pabung sing ekoi hena ishor gi thabak suba mi haibado ominase aduga mayam aigi wakhalda khanjaba masulai aigi wakhalda ai amasung oza Rojes oza Noha ekoi gi Raju takhelambam ekoi gi iche chel kaya sulai aigi wakhalda ai Jesu Christ gi thogol si am chauna tawzening ba ma fawi mayam ipana fawan bibani aduga aigi magi khaidaba awaba taraba singna mateng pangba Jesu Christ gi damakta thong launa hangdokpa ay ipagi sanglen nama ay sabagi wakhal nama ingon da fauze azo ishorgi aning boyre gadi soida na ngamgani mayam na su prayer ning singbiu thagachari mayam simse yap nungai ba pause tamning man gi maram na haining bagi maram na ina ngasi live sa thajarapani mayam comment sen da pathoksage aduga ngasi gi ekhoi gi Manipur gi athoi bi actress maming do kaino do mayam kaya ge maming do dipa bana khangroi akhoi iche dugi maming se ta kawe aise akhoi gi Chaudhuri haibado mayam khangbi re jamta haibiro akhoi iche do Maya Chaudhuri haibra Maya Chaudhuri hai mare ko adugi iche dugi matang da ngasi sorry thank you Opendro Maite Maya haiduna haibire chumi Maya Chaudhuri sister na Jesu Christ gi matang da matam duga mana ishorgi nungsiba magi wakhal lamba magi wakhal da Christ gi chamchumbo haini Bible se koina pawagi mathau ta amasung khanjarak pa matam da amasung Jesu Christ gi matang se mangonda ipagi calling ni kanagumba mana pukning hongak pa se ipagi calling ni maramdi aikoina Jesu bu khanba nate adubu ipana khoi bu khanbi bani amasung adugi matang da so ina semje kibani sister adugi damak da so ina prayer tawi soidana ipana mabu kanbigani habe se fauze. Praise the Lord. My bum Devesh Maya thank you comment se pathok sara ke guru comment se guru jamba meneka amen haiduna haibirei jamba amen haiduna haibirei thagachari di konthauzam Opendra Maite. Praise the Lord. Ishorgi ishor da pomna makni haiba. Praise the Lord. Ishor da pomna makni chumi ishorgi ngaktani ipana tahon bibani ipagi nungsibani mayam nungsibana taibang malay masidagi hena kalli maramdi nungsibado ishorne langamba langamba ningombam. Praise the Lord. Amen haiduna haibire amen brother renubala leima. Praise the Lord. Aikoi ishorgi machadi amatani hai. Hallelujah. Asini aikoi ishorgi machadi amatani aikoi da khenaba kari mata leite aikoi da khaidok pa leite khaidok pa singna khaidok chasano adu punsan ba Jesu Christ gi macha aikoi na punsan minase aikoi gi thodang yam chawi mayam
Yesu Krista kanano haibado aikoina uthokpagi matam oirabani. Priyanka Moirangthem aigi damak mateng pangbirakpa o Priyanka sister silae huzi kamenda aigi damak mateng pangbirakpa mayam gidamak ya Ishwarda nizeri Ishwarna hena pibiba oisanu. Hallelujah, praise the Lord, amen. Sister, thank you so much. Sister, God bless you. Priyanka Moirangthem, yam nungsijay ichi amoina ichana moina mayam punamak na sunungsi adombu akoy mayam gi prayer na Yesu Kristo gi thojal na adom gi anaba pungko kokpo isanu oiram lagani adom gi anaba hanadagi di yamna ahongba oiram magani haina kanjay. Sister, Ishwar gi blessing haitha jakrabani Prabhu Jisu gi minglenda adom da Ishwar gi anoba mga lakpa horabani. Sister, Yesu Kristo na adom yam nungsi adom hena harau biu adom gi anaba do Yesu Kristo na lauthokrabani. Hallelujah.